Khwairamban Ima Kaitel Joint Coordinating Committee for Peace na thokliba irang asigi matangda numit humni matam thakiba du mari leinaba singna thabakta onthoraktrabanina Delhi da Chattuna Prime Minister ga Unaraga Memorandum Pisillagani Hairi. Khwairamban Kaitel Mayaida Kaitel Fambi Ima Singna Thoraktuna Kholau Kaya Lauduna Sangsin Kiba Khongjang aduda Sarukya Kibi Huirem Binodini na hai Kaitel Fambi Ima Singna Thakiba Numit Humnigi Matam Faubada Mari Lainaba Singna Lokhatfam Thokpa Thabak Sing Lokhalaktabadagi Ngarang Kaitel Fambi Ima Singna Apunbagi Mifam ama famki Mifam aduda Kupna Khanaraba Tungda Lairiba Fibam Masida Ima Singna Delhi da Chattuna Khongjang Changsinba Yauna Irang asigi matangda Laibak asigi Prime Minister Narendra Modi unaduna Memorandum Pisillagani Union Home Minister Amit Saha laklamlaba matung state asida ngasisu lepa leitana kuki khulai paiba singna thengkhang kayada landarakpa tangdu leitana leibagi mahutta irang leptana thokhanba laibak thibani Ima singna thamkiba apamba sing haibadi internet service hangdokpa state asida tangdu leitaba lehanba yauna highway thingliba sing Fagatuna Jerak Piu Haiba Sing Tabak Oina Amata Ontoktana Leiba Laibak Tibani Irang Asida Tawai Takraba Toba Sing Asi Selna Onaba Yaga Doribra State Asida Housing Tok Liba Irang Asi Lepa Tree Mafam Kudingda Mikak Mirau Kolna Nili Mai Jakiba Yum Segai Kraba Je Chang Sing Nau Nau Muk Semzimba Tidopa Yai Adubu Tawai Takraba Singi Mahut Karina Singani State Asigi Apun Magi Saktam Kaiba Yaroi Tokhaiba administration lehenba yaroi masigi mayokta leiba khudingmak thengnanaba ima singna si drip fawba lepkani haiki Aikoigi thawai na pontha oi khraba icha sing ichili nau sing ichali che sing mado paisa ga onaba aikoi pamde maram masina moigi mang khraba che sangdi hanjan ba semba yai cha khraba yum Sabai yai, makwagi dokumen mayam di semjan bayai. Adubo, mang khabat thawai ado kanana hanjan biga dauri bano. Paisa nama ho chin bayar roi daba. Adu kumba thawai ado thawai kaya mangan bigi ga dauri bano. Maramasina ima singna pen dabagi kholau ase. Prime Minister yauna ba. Aikoi kholau se laururagani haibo apamache lepa leitana tasagani haiba se media gi phongda thamdari